GST की चैनल बु मियेंग ताबिरिबा मयाम बु तारामना उक्चरी। मूवी असी 2001 दा रिलीज तौखिबा अशोका नि। फिल्म असी की लीड एक्टर ना शाहरुख खान नि अमसुंग लीड एक्ट्रेस ना करीना कपूर नि। मूवी असी मौर्य एम्पायर की अरोइबा निंगथौ अशोका द ग्रेट हाइना खंगनरिबा एम्पायर असी की पुंसी तांकक अमगी मतंग दा बेस तौबा वारी अमनी। अशोका पतालीपुत्र मगदा हौजिकी मतमदना पटना बिहार ना खंगनरिबा मफम असिदा ngasiदगी चाही लिसिंग अनीगा चानीगी ममांगदा पालंबा अफावो निंगथौ अमनी। महाकी एम्पायर असी याम पाक्सना संदोगलमी नोंगचुपलोमदना अफगानिस्तान अदुगा नोंगपोकलोमदना हौजिकी मतमगी बांग्लादेश सिफावो यौरमी। महाक असी यामना तमथिबा अमसुंग साथिबा निंगथौ अमा ओइरमी। अदुबु महाकना सोंगनखिबा बैटल ऑफ कलिंगा की मतुंगदा महाकना बुद्धिज्म रिलीजन चंगखी अमसुंग शांति अहिंसा की लंबीदा खोंगदाखी। अदुदी मया मूवी असी येंगलगा मागी वारी असी खंगमिनरसी। मूवी असी की अहौबा सीनदा उरिबसी जंगल अमगी मनुंगदा लैबा उचेक मकोन अमदा यावरिबा पिकलिबा उचेक मचा अनीदा अंगांग ओइरिबा चाही निपानदा ngairiba अशोकाना वारी सानरी। महाकना हाइरी अई ngasiदी नखोइगा वारी सानरोय मरमदी मिपुम खुदिंगमक अइबु लोइना थादोकलगा चटख्रे ngasisu अइगी इदौ अइबु थादोकलगा चटख्रनी अदुगा हयेंगसु नखोइना चावरगा अइबु थादोकतुना चटखिनी। असोमदा कोनुंग मनुंगदा निंगथौ चंद्रगुप्त मौर्य मागी निंगथौ खुबम इमुंग मनुंग अमसुंग कोनुंग थादोकलगा अचुंबा अमसुंग शांतिगी लंबीदा चटनबा थौरांग तौरी। अदुबु महाकना चट्रिंगैदा अशोकाना महाकी मदौदा महाकी थांग अदु मंगोंदा पिरमु महाक लहौरगे हाइरमी। मदुदा महाकी मदौ चंद्रगुप्तना हाइरमी इबुंगो मसी थांग नते हिंचाबिनी मानबु हेक हाइरदी ई पामी मसीगी थांग असी ऐगी येकनबनी ऐगी मपुनी हाइबा खाइदे। मसी हाइरमगा मदौ अदुना थांग अदु इसिंग मनुंगदा लंगथखी अदुगा महाक कोनुंग थादोकलगा चटखी। माना चख्रबा मतुंगदा अशोकना थांग अदु इसिंगदगी खुलम्मी। महाकना थांग अदु याम हराउना हाइ हुमदुना पाइरमी अदुगा खरा लापना लंगखी। मदुदगी थांग अदु ngасai अहोबद उठखिबा उचेक मचा अनीदुना लैरिबा मकोन अदुदा तासिनखी। उचेक अनी अदु थांगदुना कक्लगा हाटखी। माना खंगखी मागी मदौदुना हाइरमलिबा वासिंग अदु चुमी हाइबा। माना थांग अदु लौशिलगा मागी मनाकदा थमखी। चंद्रगुप्तना चख्रबा मतुंगदा मागी किंगडम हाइबदी मगध कोनुंगी सिंहासन असी मागी मचानुपा बिंदुसारादा सिनरमी। अदुबु हुजिक्ति वहंग कया अमा थोकलमी हाइबदी बिंदुसाराना हेंग अहल ओइरगा कनाना निंगथौ ओइगनी हाइबगी मतंगदा। मरमदी महाक नुपी 33 लोलमी अमसुंग मचा चामगा अमा लई। मचासिंग अदुगी ख्वाइदगी अहन्ना युवराज सुशील ओइरमी अदुगा मथंगदना अशोकानी। महाराज बिंदुसाराना दी सिंहासन असी मचानुपा युवराज सुशीलदा ओइना पीबा पामलमी मरमदी महाकना मचानुपा अहन ओइबगी। अदुबु येंगलसी मूवी असीदा निंगथौगी मिंगथोल असीदी अशोकागी लाइबक्ता ओइना तमली अदुगा मतौ करमना महाकना निंगथौ ओइरखिबगे हाइबदुसु खंगमिनरसी। अशोका यामना मथौना मरिंगजेल लैबा युवराज अमा ओइरमी। मसीगी मतुंगदा उरिबा सीन असी अशोका लानफम अमदा लान सोकनरमी अदुगा लान अदु ngambadagi याम हराउना कोनुंगदा हलकलमी। अतोपा सीन अमदना सुशीलना लानमी कमांडर अमदा हंगली नंगना हाइदाइने हंदक्ति अशोकाना चख्रिबा लानफम अदु लानमी तंखाइदमा पुरगा चटखी अदुना महाक सिरगा हलकनी हाइना। अदुबु महाक्ति लानफम असिसु ngamlaga हलई मसी हाइरगा सुशील अशोका सिरक्तबगी असाउबदु कमांडर अदुदा ताइनदुना महाकपु तमथिन हाटखी। मसीगी मतुंगदा निंगथौ बिंदुसाराना अशोकाना लान ngamlakpagi हराउबा फोंदोक्तुना महाकना महाकी सिरिबा खुदोप अमबु लौथोकलगा अशोकादा पीगे तौरमी। मदुदा सुशीलगी ममाना खुदोप अदु पीदनबा खमलमी। अशोकागी ममा धर्म निंगथौगी नुपी ओइजरबसु महारानीगी अधिकार अमत्ता फंगलमदे अदुगा कोनुंग अदुदा मिचम अमगी मवोंगदा लैरमी। सुशीलगी ममानासु अशोका अमसुंग महाकी ममाबु येंगनबु ओइना लौवी अदुगा अशोकागी मिंग असी फौबा कोनुंग असिदगी मुथतपा पामखी। अदुबु मगधकी मियामनदी अशोकना निंगथौ ओइबा पामलमी मरमदी अशोका असी यामना मथौना मरिंगजेल लैबा राजकुमार अमा ओइबना अदुगा प्रजासिंगनसु खंगलमी सुशील असी नुपा ओइजरगसु मसा चारोल सुरोल लैबा यारोय हाइबा असी मरम अदुना महाकपु निंगथौ ओइहनिंगलमदे। मसीगी मतुंगदा अशोकाना तुरेल अमदा इरुजरिङैदा सुशीलना महाकपु हाटनबा थारकपा लानमी अमना इसिंगदा लुमदुना लैरगा महाकपु मनिंगलोमदगी थांगना हाटके तौरमी अदुबु अशोकाना खंगलकपदगी महाक्ति हाटपा ngamhौद्रे। मसीदगी अशोकाना खंगखी माबु कोनुंग मनुंगदा हाटनबा सेनबा मी खरा लैरे हाइबसी। मथंगदा अशोका मागी ममा धर्मगा उनरमी महाकी ममा धर्मना अशोकादा
ꯃꯒꯠ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯑꯆꯝꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃ ꯍꯤꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯣꯀꯥꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩꯅ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯅꯤ"꯫ ꯑꯗꯨꯕꯨ ꯑꯁꯣꯀꯥꯒꯤ ꯃꯃꯥꯅꯗꯤ ꯃꯥꯕꯨ ꯆꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯕꯗꯤ ꯁꯦꯐ ꯑꯣꯏꯗꯦ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯀꯥ ꯃꯌꯥꯝꯕ ꯁꯨꯁꯤꯜꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯁꯤꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯀꯥ ꯎꯕꯗ ꯁꯨꯁꯤꯜꯅ ꯇꯧꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯕ ꯎꯠꯇꯨꯅ ꯋꯥꯔꯤ ꯁꯥꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯠꯅꯔꯛꯄꯗꯒꯤ ꯑꯁꯣꯀꯥꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯒ ꯍꯥꯏꯔꯝꯃꯤ, "ꯁꯤꯡꯍꯥꯁꯟꯗ ꯐꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯊꯧꯅꯥ ꯂꯩꯕ, ꯂꯥꯟ ꯉꯝꯕ, ꯃꯀꯣꯛ ꯂꯩꯕ ꯃꯤꯅ ꯐꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯕꯨ ꯂꯧꯇꯨꯅꯔꯒ ꯂꯣꯠꯅ ꯍꯥꯠꯂꯒ ꯁꯤꯡꯍꯥꯁꯟꯕꯨ ꯃꯨꯟꯗꯨꯅ ꯐꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯗꯨꯗꯤ ꯃꯤꯀꯤ ꯊꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯀꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯈ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯀꯥꯒ ꯐꯨꯅꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯡꯍꯥꯁꯟ ꯄꯥꯝꯂꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯟꯅꯔꯒ ꯉꯝꯂꯒ ꯂꯧ"꯫ ꯃꯗꯨꯗ ꯁꯨꯈꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯡ ꯇꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯠꯅꯔꯁꯤ"꯫ ꯑꯗꯨꯒ ꯑꯁꯣꯀꯥꯗ ꯍꯌꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯅꯤꯡꯊꯧ ꯕꯤꯟꯗꯨꯁꯥꯔꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯁꯣꯀꯥꯒꯤ ꯃꯃꯥ ꯙꯔꯃꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯣꯀꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯙꯔꯃꯗ ꯍꯥꯏꯔꯝꯃꯤ, "ꯑꯁꯣꯀꯥ ꯑꯁꯤ ꯈꯥꯝꯖꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯍꯥꯛꯅ ꯄꯨꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯀꯥ ꯃꯃꯥ ꯙꯔꯃꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯏꯃꯥꯗꯤ ꯅꯪꯉꯣꯟꯗꯇ ꯅꯠꯇꯅ ꯃꯤ ꯀꯅꯥꯃꯠꯇꯗ ꯋꯥ ꯉꯥꯡꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯃꯧꯟ ꯕ꯭ꯔꯠ ꯂꯧꯕꯒꯤ ꯋꯥꯁꯛ ꯁꯛꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯐꯥꯎꯕ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯋꯥ ꯉꯥꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯔꯣই ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ" ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯁꯣꯀꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤ ꯑꯃꯁꯨꯡ ꯃꯒꯙ ꯊꯥꯗꯣꯛꯂꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯔꯥꯞꯄ ꯖꯪꯒꯜ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯂꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯋꯀꯤꯒ ꯊꯦꯡꯅꯈꯤ꯫ ꯀꯔꯋꯀꯤ ꯋꯥꯇꯔꯐꯣꯜ ꯑꯃꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯂꯒ ꯏꯔꯨꯖꯔꯝꯃꯤ꯫ ꯑꯁꯣꯀꯥ ꯃꯥꯒꯤ ꯏꯁꯩꯒꯤ ꯁꯨꯔ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯋꯀꯤꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯑꯁꯣꯀꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯋꯀꯤꯕꯨ ꯊꯤꯕ ꯐꯪꯗꯅ ꯖꯪꯒꯜ ꯑꯗꯨꯗ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯖꯪꯒꯜꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯔꯥꯠ ꯀꯧꯕ ꯐꯥꯏꯇꯔ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯦꯡꯅꯈꯤ꯫ ꯑꯁꯣꯀꯥꯅꯁꯨ ꯇꯥꯔꯝꯃꯤ ꯀꯂꯤꯡꯒꯤ ꯀꯣꯅꯨꯡꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯥꯔꯌꯟꯕꯨ ꯊꯤꯕ ꯐꯪꯕ ꯃꯤꯗ ꯒꯣꯜ ꯀꯣꯏꯟ 100ꯒꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯥꯔꯌꯟ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔ ꯚꯤꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯣꯏꯅꯕꯤꯔꯤ꯫ ꯀꯂꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯁꯨꯡ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯅ ꯒꯣꯜ ꯀꯣꯏꯟ 100 ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯋꯀꯤꯕꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯐꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯀꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯀꯔꯋꯀꯤꯅ ꯑꯁꯣꯀꯥꯗ ꯍꯪꯈꯤ, "ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ? ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯃꯜ ꯑꯁꯤ ꯁꯅꯥ ꯀꯣꯏꯟ 100ꯒ ꯑꯣꯟꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯅꯕ ꯀꯟꯅ ꯇꯥꯟꯅꯔꯤ"꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯗꯤ ꯅꯪꯒꯤ ꯃꯃꯜ ꯂꯦꯞꯄ ꯉꯝꯃꯣꯏ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒꯁꯨ ꯅꯪꯒꯤ ꯃꯃꯜꯅ ꯍꯦꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯀꯔꯋꯀꯤ ꯃꯥꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯐꯈꯤ꯫ ꯃꯥꯅ ꯈꯟꯖꯈꯤ ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯑꯁꯣꯀꯥꯕꯨ "ꯅꯍꯥꯛ ꯀꯅꯥꯅꯣ, ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯁꯣꯀꯥꯅ ꯈꯨꯝꯈꯤ, "ꯑꯩꯍꯥꯛ ꯃꯒꯙꯀꯤ ꯂꯥꯟꯃꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯐꯣꯔꯁ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯤꯟꯐꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯂꯕꯅꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯋꯀꯤꯅ ꯑꯁꯣꯀꯥꯗ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯈꯤ꯫ ꯑꯁꯣꯀꯥꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯥꯋꯟ ꯀꯧꯏ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯃꯔꯝꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯚꯤꯝ ꯂꯥꯛꯈꯤ ꯑꯗꯨꯒ ꯚꯤꯝꯅ ꯑꯁꯣꯀꯥꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯩꯇꯨꯞ ꯑꯃꯅ ꯀꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯀꯥ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯚꯤꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯦ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯝꯃꯤ, "ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯋꯟ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯂꯣꯏ" ꯍꯥꯏꯅ꯫
Upai leitabadagi Bhimna Asokabu makoina loliba surung adugi manungda puraklami. Surung aduda lairamba Aryanna hangki nupa asi kanano aduga mahak wantharibasi kari maramgino haina. Karwakina khumlami mahaki maming Pawan kawi. Bhimna mahakpu chaitumna thombadagi mahak wanthakre haina khumki. Adubu ngahak lairadi mahak gyan tarakani. Masigi matungda Aryan tumtharami amasung mahak mangmangki. Magi mangda mahaki mache Karwaki ga loinana mahak makhoi ima babaga sanaminarami. Adubu khangawdana Kalingi lanmi khara laktuna makhoigi ima bababu haibadi ningthau amasung maharani bu makhoina hatkhi. Amasung mathangda Aryan bu hatpagi thirakhi. Adubu tanja aduda Bhim laktuna Karwaki amasung Aryan bu mafam adudai kanbikhi amasung puraga chenkhi. Masidagi akhoina khangba ngamkhi konung manungi phattaba miyoi kharana ningthau oiningbadagi makoina ningthau amasung maharani bu hatkibani habasi. Aduga Bhimna Rajkumar Aryan amasung Rajkumari Karwaki bu mafam adudagi tumina puthoraklaga lotuna thamlibani. Masigi matungi sinda akhoina uri Asoka wanthaduna hiplingaida Karwaki haina solammi. Mathangi numita mahakna gyan taraklabada Karwaki na hairami nangna tumlingaida aigi ming pallibadu karigino. Maduda Asokana magi nungsibadu Karwaki da phongdokhi. Asumna makhoi ani romance tawduna wari sanaringaida Aryan mafam aduda laglami. Aryana makhoi ani na wari sanaduna lairibadu ubada hanglami nakhoi ani na sanariba wari adu karino. Maduda Pawana khumlami aihak wari liramlibani. Madu tabada Aryan yamna harauki amasung haiki aisu wari yamna taningi aingondasu wari ama libiu haina. Asokana magi wari oina likhi. Haibadi Rajkumar ama magi konung thadoglaga arapa mafam amada laglami. Mahangna jungle amada asum lakpa matamda Rajkumari ama thengnakhi. Maduda Aryan hanglami. Rajkumar aduna koi ngaunaraga jungle da chatlibado karigino. Mahaksu akhoigumna mahaki lam adu phattaba singna munbikhrabra haina. Maduda Asokana khumlami. Makhoina nahaki lau ingkhol lam mullabasu. Thogliba tha thawai michak asidi nahakini masidi kanamatana nangondagi munba ngamloi hairami. Aduga haujikti ai laklabanina nakhoigi lam adu aina soidana nakhoida sinagani hairami. Asumna wari sanaringaida Kalingi soldier khara laklami amasung Karwaki bu attack tawki. Asoka amasung Bhimna soldier sing adubu lanthengnaduna punna makhoi ani changduna hatokhi. Bhimna Asoka da hanglami nang thang ten sijinaba yamna hai kaidagi tamlakpano haina hangki. Asokana khumlami ai magat ki sifai ama oirami maduna hairibani haina. Aduda Bhimna khumlami madu oirabadi ibani di yeknabanina. Magat amasung Kalingi marakta lan adum soknaduna lagli. Masidagi Pawana khumlami masidagi ibani kari kanaba amasung mangjaba oidoribano. Aidi magat thadoklaga laglabani. Masi hairagasu Bhimna Pawan bu thajaba lairamde. Masigi matungda Asoka jungle da asum lakpa matamda Virat kauba nupa aduga amuk thengnarami. Birana Asoka da fight tawnaba challenge tawrami adubu Asoka na mahakpu apangba sibiramlaga mafam adudagi nanthokduna chelakhi. Masigi matungi sinda Bhimna Karwaki da warning tawrami. Rajkumari nahaka Pawan ga thengnariba si afaba oirakloi. Pawan asi sakhangdaba mitop amani. Maduda Karwaki na khumlami commander nangi limit kawganu. Nahak asi aigi imungi achanba minai amani. Aduna aingonda kari tawgadabano tawroidabano haibadu taglakanu. Bhim Karwaki gi wahaising adu tabada sawningki amasung achumba sing adu phongdoklami. Karamba imungno nangna pallibado aidi nangi imung manunggi maramda karimata khangdena. Nahakti torel torban amadagi ngami amana khulakhibani aduga iningthau ibungona nahakpu machasakna yokhibani hairami. Wari adu khanglabada Karwaki mathwa yamna nungairamde amasung arapa achikpa mafam amada laktuna matomta kapchakhi. Asoka su mafam aduda laglami amasung mahakna kaplibagi maram hangki. Karwaki na khumlami aihak kanano kadaidagi lakpano asengba ima kanano aigi identity ai karimata khangde. Karwaki gi wahising adu tapada Asoka na sindur chingkhatpiduna wasakhi kanasu leitre khaliba nahaki ai leirabani haiduna. Aduga makhata na hairami aina hinglingaida nahaki matuna masokhaloi haina. Karwaki Asoka gi wahising adu tabada penjarami. Asumna makhoi ani mafam aduda wari sanaringaida magat ki lanmi ama mafam aduda Asoka bu thiba laklami. Aduga mahangna Asoka da hairami nahaki ima masangamde aduna nahaku unaba pami haina hairami. Asoka lanmi adubu thadoklami amasung mahangna Karwaki da mahaki mama masangamde haina tamlami. Maduda Karwaki na hairami ima masangamdrabanina nahak yumda hanba mathau tai. Maduda Asoka na khumlami na khoibu mafam asida khudong thiba marak asida thamlamlaga aihak yumda chaningde haina.
ꯃꯗꯨꯗ ꯀꯔꯋꯀꯤꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯋꯟ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯒꯅꯨ, ꯑꯩꯈꯣꯏ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯔꯋꯀꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯣꯀꯥ ꯃꯃꯥꯒ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯃꯥꯒ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯎꯕꯗ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯥꯗꯦ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯁꯣꯀꯥꯕꯨ ꯎꯅꯅꯤꯡꯕꯗꯒꯤ ꯅꯥꯏ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯀꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯗ ꯇꯝꯖꯔꯝꯃꯤ, ꯏꯃꯥ, ꯑꯩꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯒꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯒꯨꯝꯅ ꯐꯖꯕꯁꯤ ꯃꯒꯠ ꯄꯨꯝꯕꯗ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯗ ꯃꯃꯥ ꯙꯔꯃꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯥꯕꯨ ꯀꯔꯤꯒꯤ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯁꯣꯀꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯒꯦ ꯑꯃꯁꯨꯡ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯄꯥ ꯏꯕꯨꯡꯉꯣꯒ ꯎꯅꯈꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯂꯧꯈꯨ ꯍꯥꯏꯅ ꯁꯤꯟꯅꯈꯤ꯫ ꯑꯁꯣꯀꯥ ꯃꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯄꯥ ꯅꯤꯡꯊꯧ ꯕꯤꯟꯗꯨꯁꯥꯔꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯕꯤꯟꯗꯨꯁꯥꯔꯥꯅ ꯃꯍꯥꯛꯄꯨ ꯂꯥꯟꯐꯝ ꯑꯃꯗ ꯆꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯁꯣꯀꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯏꯟꯕ ꯇꯥꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯀꯔꯋꯀꯤꯕꯨꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯀꯂꯤꯡꯒꯤ ꯃꯍꯥꯃꯟꯇ꯭ꯔꯤꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯊꯤꯔꯒ ꯐꯥꯔꯒ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯔꯥꯖ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯍꯥꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯣꯝꯗ ꯚꯤꯝꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯋꯀꯤꯗ ꯁꯤꯟꯅꯔꯝꯃꯤ, ꯃꯈꯣꯏ ꯑꯁꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯟꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯝꯂꯒ ꯑꯩꯍꯥꯛ ꯀꯣꯅꯨꯡꯗ ꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤ꯫ ꯑꯁꯣꯝꯗ ꯚꯤꯝꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯃꯟꯇ꯭ꯔꯤꯒꯤ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯝꯈꯥꯡꯗ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯚꯤꯝꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯒꯤ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯟꯗꯨꯅ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯍꯥꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯛꯁꯝꯗ ꯌꯥꯎꯔꯤꯕ ꯂꯤꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯈꯤ, ꯃꯔꯝꯗꯤ ꯂꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯝꯅ꯫ ꯃꯈꯣꯏꯅ ꯂꯤꯛ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯍꯥꯃꯟꯇ꯭ꯔꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯃꯟꯇ꯭ꯔꯤꯁꯨ ꯂꯤꯛ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯈꯟꯈꯤ ꯃꯗꯨꯗꯤ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯁꯤꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯁꯣꯀꯥ ꯃꯄꯥꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯣ, ꯑꯩꯍꯥꯛ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯈꯣꯏꯒ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯚꯤꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯚꯤꯝ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯚꯤꯝꯗ ꯀꯔꯋꯀꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯖꯔꯝꯃꯤ꯫ ꯚꯤꯝꯅ ꯑꯁꯣꯀꯥꯗ ꯀꯔꯋꯀꯤꯒꯤ ꯂꯤꯛ ꯑꯗꯨ ꯎꯠꯂꯒ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯚꯤꯝꯅ ꯄꯥꯋꯟꯗ ꯀꯔꯋꯀꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯄꯥꯋꯟꯕꯨ ꯊꯥꯖꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯀꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯅ ꯀꯞꯈꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯎꯠ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯇꯩꯁꯤꯜꯂꯒ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯍꯥꯠꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯂꯒ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯂꯝꯃꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯁꯣꯛꯂꯕ ꯑꯁꯣꯀꯥ ꯂꯥꯟꯐꯝꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯥꯠ ꯀꯧꯕ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯤꯔꯥꯠꯅ ꯑꯁꯣꯀꯥꯕꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯍꯥꯛꯄꯨ ꯑꯄꯪ ꯁꯤꯔꯒ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯈꯠꯅꯔꯒ ꯀꯅꯥꯅ ꯉꯝꯕꯅꯣ ꯌꯦꯡꯅꯔꯁꯤ, ꯑꯗꯨꯒ ꯑꯉꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯕꯤꯔꯥꯠꯅ ꯑꯁꯣꯀꯥꯕꯨ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯀꯟꯅ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯊꯃꯣꯏ ꯁꯣꯛꯂꯕ ꯑꯁꯣꯀꯥ ꯕꯤꯔꯥꯠꯇ ꯈꯨꯠ ꯑꯃꯠꯇ ꯍꯜꯂꯝꯗꯦ꯫ ꯑꯁꯣꯀꯥ ꯕꯤꯔꯥꯠꯅ ꯐꯨꯔꯕꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯕꯤꯔꯥꯠꯅ ꯑꯁꯣꯀꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯈꯠꯅꯕꯗꯤ ꯂꯥꯏꯔꯤ, ꯐꯨꯕꯗ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯕꯤꯔꯥꯠꯀꯤ ꯃꯈꯨꯠꯄꯨ ꯃꯨꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯄꯨ ꯐꯨꯕꯤꯔꯣ ꯍꯥꯠꯄꯤꯔꯣ, ꯑꯩꯍꯥꯛ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩꯗ ꯑꯁꯣꯀꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯤꯔꯥꯠꯄꯨ ꯐꯥꯔꯒ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ, ꯃꯍꯥꯛ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯔꯥꯠꯅ ꯑꯁꯣꯀꯥꯗ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯣꯀꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ꯫
ꯑꯁꯣꯀꯥꯅ ꯕꯤꯔꯥꯠꯇ ꯍꯪꯂꯝꯃꯤ, "ꯕꯤꯔꯥꯠ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕꯗꯤ?" ꯃꯗꯨꯗ ꯕꯤꯔꯥꯠꯅ ꯈꯨꯝꯂꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯀꯥ ꯂꯥꯟ ꯁꯣꯛꯅꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯋꯀꯤꯒꯤ ꯋꯥꯈꯜꯅ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯑꯃꯁꯨꯡ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯕꯤꯔꯥꯠꯅ ꯑꯁꯣꯀꯥꯕꯨ ꯑꯅꯛꯄ ꯕꯨꯙꯤꯁ꯭ꯠ ꯇꯦꯝꯄꯜ ꯑꯃꯗ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯗꯦꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯀꯥ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯀꯔꯋꯀꯤꯒꯤ ꯃꯤꯡꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯅ ꯕꯤꯔꯥꯠꯇ "ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯁꯣꯜꯂꯤꯕ ꯀꯔꯋꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯥꯠꯅ ꯈꯨꯝꯂꯝꯃꯤ, "ꯀꯔꯋꯀꯤꯅ ꯑꯁꯣꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯁꯣꯀꯥꯅꯁꯨ ꯀꯔꯋꯀꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯔꯋꯀꯤꯕꯨ ꯍꯥꯠꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯀꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯥꯠꯅ ꯗꯦꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯍꯤꯡꯕꯒꯤ ꯑꯥꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ"꯫ ꯃꯗꯨꯗ ꯗꯦꯕꯤꯅ ꯈꯨꯝꯂꯝꯃꯤ, "ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯑꯩꯍꯥꯛꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ"꯫ ꯃꯗꯨꯗ ꯕꯤꯔꯥꯠꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯍꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯁꯣꯛꯄ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯍꯟꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤ ꯑꯁꯣꯀꯥ ꯑꯃꯁꯨꯡ ꯀꯔꯋꯀꯤꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯟꯅꯕꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯀꯔꯋꯀꯤ ꯄꯥꯋꯟ ꯍꯜꯂꯛꯇꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯅ ꯂꯥꯡꯇꯛꯅꯅ ꯂꯩꯕ ꯎꯔꯤ꯫ ꯚꯤꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ ꯄꯥꯋꯟꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯤ, ꯃꯍꯥꯛ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯜꯂꯛꯇꯨꯕ ꯃꯥꯟꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯀꯔꯋꯀꯤꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯋꯟ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤ"꯫ ꯚꯤꯝꯅ ꯀꯔꯋꯀꯤꯗ ꯄꯥꯋꯟꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯋꯟꯕꯨ ꯊꯥꯖꯕ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯄꯥꯋꯟ ꯑꯁꯤ ꯃꯒꯙꯀꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯥꯅ ꯄꯥꯋꯟꯕꯨ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯄꯥꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯔꯋꯀꯤ ꯚꯤꯝ ꯇꯥꯛꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯄꯥꯋꯟ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯥꯔꯌꯟꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯨꯁꯤꯜ ꯄꯥꯋꯟꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯋꯟ ꯂꯥꯟ ꯑꯗꯨꯗꯒꯤ ꯁꯣꯛꯄꯗꯒꯤ ꯕꯨꯙꯤꯁ꯭ꯠ ꯇꯦꯝꯄꯜ ꯑꯃꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯃꯅꯥꯎꯅꯨꯄꯥ ꯁꯨꯈꯄꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯄꯥꯋꯟ ꯕꯨꯙꯤꯁ꯭ꯠ ꯇꯦꯝꯄꯜ ꯑꯃꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏ, ꯅꯍꯥꯛꯅ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯁꯤꯜꯂꯒ ꯄꯥꯋꯟꯕꯨ ꯍꯥꯠꯅꯕ ꯊꯥꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯗꯦꯕꯤ ꯕꯨꯙꯤꯁ꯭ꯠ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯐꯤꯛꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯁꯣꯀꯥꯗ ꯍꯤꯗꯥꯛ ꯄꯤꯊꯛꯂꯝꯗꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯗꯦꯕꯤ ꯑꯁꯣꯀꯥꯕꯨ ꯍꯤꯗꯥꯛ ꯄꯤꯊꯛꯇ꯭ꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯑꯁꯣꯀꯥꯕꯨ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯄꯤꯊꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯣꯝꯗ ꯑꯁꯣꯀꯥꯕꯨ ꯁꯪꯂꯤꯕ ꯕꯤꯔꯥꯠ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯁꯤꯜꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯑꯁꯣꯀꯥꯕꯨ ꯍꯤꯗꯥꯛ ꯄꯤꯊꯛꯄ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯣꯀꯥꯕꯨ ꯄꯣꯏꯖꯟ ꯄꯤꯊꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯕꯤꯁꯨ ꯑꯁꯣꯀꯥꯕꯨ ꯍꯤꯗꯥꯛ ꯄꯤꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯑꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯏꯖꯟ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ ꯑꯃꯁꯨꯡ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯑꯁꯣꯀꯥꯕꯨ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯗꯦꯕꯤꯅ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯑꯁꯣꯀꯥꯕꯨ ꯍꯥꯠꯇꯅꯕ ꯈꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡ ꯃꯨꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯁꯣꯀꯥꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯕꯤꯔꯥꯠꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤ꯫ ꯗꯦꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕ ꯈꯟꯕꯗ꯫ ꯕꯨꯙꯤꯖꯝ ꯔꯤꯂꯤꯖꯟꯗꯗꯤ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯀꯅꯥꯅꯁꯨ ꯂꯨꯍꯣꯡꯕꯤꯔꯔꯣꯏ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯕꯣꯔ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯗꯦꯕꯤꯅ ꯃꯤ ꯍꯥꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯕꯗ ꯂꯨꯍꯣꯡꯗꯨꯕ ꯕꯣꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯗꯦꯕꯤꯕꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯦꯕꯤꯅ ꯑꯁꯣꯀꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤꯕꯒꯨꯝ ꯑꯁꯣꯀꯥꯅꯁꯨ ꯗꯦꯕꯤꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯂꯩꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯠꯄꯨ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ ꯃꯒꯙ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯑꯁꯣꯀꯥ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯀꯔꯋꯀꯤ ꯑꯥꯔꯌꯟꯒ ꯂꯣꯏꯅꯅ ꯃꯒꯙ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯒꯙꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯋꯟ ꯀꯧꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯄꯋꯟ ꯀꯧꯕ ꯂꯥꯟꯃꯤꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯀꯔꯋꯀꯤꯅꯁꯨ ꯑꯁꯣꯀꯥ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯃꯒꯙ ꯀꯣꯅꯨꯡꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯋꯟ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯄꯋꯟꯁꯤ ꯑꯁꯣꯀꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀ ꯑꯥꯔꯌꯟꯒꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯋꯟꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯚꯤꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯚꯤꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯋꯀꯤꯅ ꯌꯥꯔꯝꯗꯦ꯫ ꯚꯤꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯂꯩꯍꯧꯔꯁꯨ ꯑꯩꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯄꯨꯔꯒ ꯀꯂꯤꯡꯒꯗ ꯍꯜꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯔꯋꯀꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅ ꯃꯍꯥꯛꯁꯨ ꯚꯤꯝꯒ ꯂꯣꯏꯅꯅ ꯀꯂꯤꯡꯒꯗ ꯍꯟꯕ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯣꯀꯥꯁꯨ ꯁꯃꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯋꯀꯤ ꯃꯤꯀꯨꯞ ꯈꯔ ꯄꯟꯊꯔꯝꯂꯕꯗꯤ ꯑꯁꯣꯀꯥꯕꯨ ꯃꯍꯥꯛꯅ ꯎꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯄꯋꯟꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯗꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯑꯁꯣꯀꯥ ꯗꯦꯕꯤ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯕꯤꯟꯗꯨꯁꯥꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯂꯧꯅꯕ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯟꯗꯨꯁꯥꯔꯅ ꯑꯁꯣꯀꯥꯒꯤ ꯅꯨꯄꯤꯗꯨ ꯕ꯭ꯌꯨꯗꯤꯁꯅꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯈꯤꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯑꯃꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯅꯕ ꯍꯥꯏꯈꯤ꯫ ꯑꯁꯣꯀꯥ ꯗꯦꯕꯤꯕꯨ ꯂꯨꯍꯣꯡꯂꯕꯁꯨ ꯃꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯀꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯋꯀꯤꯒꯤ ꯁꯛꯇꯝꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯗꯦꯕꯤꯅ ꯑꯁꯣꯀꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯈꯪꯏ ꯅꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯀꯔꯋꯀꯤ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯅ ꯌꯣꯝꯗꯨꯅ ꯌꯥꯎꯔꯤ꯫ ꯉꯁꯤꯁꯨ ꯅꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯅ ꯗꯦꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯈꯪꯏ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯔꯋꯀꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯣꯀꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄꯤꯌꯨ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕꯒꯤ ꯃꯃꯤ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯚꯤꯝꯅ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯀꯂꯤꯡꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯃꯍꯥꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖꯕꯨ ꯍꯥꯠꯈꯤꯕꯅꯣ ꯑꯃꯁꯨꯡ ꯌꯨꯕ꯭ꯔꯥꯖꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ ꯈꯜꯂꯤꯕ ꯌꯨꯕ꯭ꯔꯥꯖ ꯑꯗꯨ ꯍꯤꯡꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯥꯔꯌꯟꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯚꯤꯝꯅ ꯃꯍꯥꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯐꯥꯍꯟꯈꯤ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯀꯂꯤꯡꯒ ꯀꯣꯅꯨꯡꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯋꯀꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯋꯟꯕꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯁꯨꯁꯤꯜꯒꯤ ꯃꯃꯥꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯝꯃꯤ, ꯑꯁꯣꯀꯥꯒꯤ ꯅꯨꯄꯤ ꯗꯦꯕꯤ ꯃꯆꯥ ꯎꯅꯔꯅꯤ ꯑꯃꯁꯨꯡ ꯑꯁꯣꯀꯥꯗꯤ ꯃꯄꯥ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯃꯒꯙ ꯁꯤꯡꯍꯥꯁꯟ ꯑꯁꯤꯒꯤ ꯆꯔꯣꯟ ꯁꯨꯔꯣꯟ ꯑꯁꯤꯁꯨ ꯑꯁꯣꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯣꯏꯍꯧꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯅꯆꯥ ꯄꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤꯅ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯁꯨꯁꯤꯜ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯣꯀꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯗꯦꯕꯤꯕꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯁꯣꯀꯥꯒꯤ ꯅꯨꯄꯤ ꯗꯦꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯙꯔꯃꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯁꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯈꯔ ꯗꯦꯕꯤꯕꯨ ꯍꯥꯠꯅꯕ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯀꯥꯒꯤ ꯃꯃꯥ ꯙꯔꯃ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯤꯈꯤ꯫ ꯑꯁꯣꯀꯥ ꯃꯃꯥ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯂꯤꯕ ꯃꯙꯧꯒꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯁꯨꯁꯤꯜꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯃꯍꯥꯛꯇꯤ ꯑꯁꯣꯀꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯊꯥꯗꯔꯒ ꯃꯀꯣꯛ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯅꯌꯥꯝꯕꯕꯨ ꯍꯥꯠꯇꯣꯛꯂꯒ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯣꯀꯥꯅ ꯂꯩꯊꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯁꯣꯀꯥꯕꯨ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯥꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯪꯂꯒ ꯁꯨꯁꯤꯜꯕꯨ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯑꯁꯣꯀꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯈꯤ꯫ ꯑꯁꯣꯀꯥꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩ ꯂꯣꯏꯅ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯀꯥ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯁꯣꯀꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯕ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯨꯗꯧ ꯑꯃꯁꯨꯡ ꯃꯄꯥꯕꯨꯡ ꯕꯤꯟꯗꯨꯁꯥꯔꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯗꯦꯕꯤꯅ ꯑꯁꯣꯀꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯗꯪ ꯏꯄꯥꯝꯗ ꯂꯩꯔꯨꯒꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯆꯥ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯁꯤꯗ ꯄꯣꯛꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯀꯥꯅ ꯗꯦꯕꯤꯕꯨ ꯃꯄꯥꯝꯗ ꯆꯠꯈꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯤ ꯑꯁꯣꯀꯥꯒꯤ ꯋꯥ ꯇꯥꯗꯅ ꯃꯄꯥꯝꯗ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯁꯨꯁꯤꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯛ ꯃꯒꯙ ꯀꯣꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯀꯂꯤꯡꯒ ꯀꯣꯅꯨꯡꯗ ꯆꯪꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯤꯡꯒꯗꯤ ꯀꯔꯋꯀꯤ ꯑꯃꯁꯨꯡ ꯑꯥꯔꯌꯟꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯁꯣꯀꯥꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯨꯛꯅ ꯀꯂꯤꯡꯒꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯁꯣꯀꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯂꯤꯡꯒꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫
ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯦꯡꯅꯕꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔꯁꯤꯡꯗ ꯀꯂꯤꯡꯒꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯈꯨꯗꯨꯝ ꯆꯟꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯁꯣꯀꯥꯒꯤ ꯂꯥꯟꯃꯤꯅ ꯀꯂꯤꯡꯒꯤ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯆꯝꯁꯤꯡ ꯑꯗꯨꯗ ꯙꯝꯀꯥ ꯇꯧꯔꯝꯃꯤ, ꯆꯠꯂꯨ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨ, ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯗꯨ ꯊꯥꯗꯣꯔꯛꯎ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯆꯪꯖꯔꯨ ꯂꯥꯛꯎ ꯍꯥꯏꯅ꯫ ꯀꯂꯤꯡꯒꯤ ꯀꯃꯥꯟꯗꯔ ꯚꯤꯝ ꯑꯁꯣꯀꯥꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯆꯝ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯂꯤ ꯍꯥꯏꯅ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯚꯤꯝ ꯑꯁꯣꯀꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ꯫ ꯁꯨꯛꯅ ꯚꯤꯝꯗ ꯑꯁꯣꯀꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯑꯁꯣꯀꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯚꯤꯝꯅ ꯑꯁꯣꯀꯥꯕꯨ ꯁꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯀꯥꯗꯨ ꯄꯥꯋꯟꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯁꯣꯛꯂꯕꯁꯨ ꯃꯍꯥꯛ ꯀꯂꯤꯡꯒꯗ ꯌꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ꯫ ꯚꯤꯝꯒ ꯂꯥꯛꯃꯤꯟꯅꯕ ꯁꯨꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯁꯣꯀꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯀꯥꯅ ꯃꯍꯥꯛꯄꯨ ꯃꯧꯈ꯭ꯔꯤ ꯆꯞꯄꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯅꯝꯁꯤꯟꯕꯤꯈꯤ꯫ ꯃꯗꯨꯗ ꯁꯨꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯂꯤꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯣꯀꯥ ꯁꯨꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯂꯤꯡꯒꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯂꯤꯡꯒꯗ ꯂꯥꯟ ꯇꯧꯅꯕ ꯈꯨꯗꯛꯇ ꯂꯥꯎꯊꯣꯛꯈꯤ꯫ ꯚꯤꯝ ꯀꯂꯤꯡꯒ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯔꯋꯀꯤꯒ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯋꯀꯤꯗ ꯄꯥꯋꯟ ꯍꯥꯏꯅ ꯆꯤꯝꯕꯥꯟꯗ ꯁꯣꯜꯂꯝꯂꯒ ꯁꯤꯈꯤ꯫ ꯀꯔꯋꯀꯤ ꯚꯤꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯍꯧꯗꯕꯤꯗ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯀꯂꯤꯡꯒꯒꯤ ꯂꯥꯟꯐꯝꯗꯅꯤ꯫ ꯑꯁꯣꯀꯥꯗꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔ ꯑꯃꯅ ꯂꯥꯟ ꯍꯧꯅꯕ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯣꯀꯥ ꯂꯥꯛꯂꯒ ꯂꯥꯟ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯍꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯛꯆꯤꯡ ꯈꯔ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯥꯃꯨꯁꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ꯫ ꯀꯂꯤꯡꯒꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯋꯀꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯟꯒꯤ ꯑꯍꯧꯕꯗꯗꯤ ꯑꯁꯣꯀꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯤꯈꯤ, ꯑꯗꯨꯕꯨ ꯀꯔꯋꯀꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯂꯩꯍꯧꯔꯤ꯫ ꯑꯁꯣꯀꯥ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯈꯨꯄꯨ ꯑꯃ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟ ꯀꯥꯞꯇꯨꯅ ꯀꯂꯤꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯈꯤ꯫ ꯑꯁꯣꯀꯥꯅ ꯂꯥꯟꯐꯝꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯗ ꯀꯔꯋꯀꯤꯅ ꯃꯍꯥꯛꯄꯨ ꯎꯈꯤ꯫ ꯀꯔꯋꯀꯤꯅ ꯑꯁꯣꯀꯥꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯀꯔꯋꯀꯤꯅ ꯀꯧꯔꯤꯕꯗꯨ ꯑꯁꯣꯀꯥꯅ ꯇꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯀꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯀꯔꯋꯀꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯣꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯔꯋꯀꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯑꯁꯣꯀꯥꯅ ꯀꯂꯤꯡꯒꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯂꯥꯟ ꯂꯣꯏꯕꯒꯤ ꯑꯁꯣꯀꯥ ꯏꯔꯨꯖꯔꯒ ꯄꯣꯊꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯚꯤꯠ ꯑꯁꯣꯛ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯁꯣꯀꯥꯗ ꯃꯍꯥꯛ ꯃꯄꯥ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯇꯩꯃ ꯗꯦꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯀꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯃꯍꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯨꯃꯤꯇ꯭ꯔ ꯊꯣꯜꯂꯝꯃꯤ꯫ ꯑꯁꯣꯀꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤꯗꯨ ꯀꯝꯗꯧꯍꯧꯔꯤꯒꯦ ꯍꯪꯈꯤ꯫ ꯃꯗꯨꯗ ꯚꯤꯠ ꯑꯁꯣꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯃꯄꯥ ꯅꯠꯇꯦ, ꯅꯍꯥꯛꯇꯤ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯍꯥꯛꯇꯤ ꯍꯧꯖꯤꯛ ꯂꯥꯟ ꯉꯝꯃꯦ꯫ ꯂꯥꯟ ꯇꯧꯔꯕꯗꯤ ꯃꯥꯏꯊꯤꯕ ꯅꯠꯇ꯭ꯔꯒ ꯖꯣꯏ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯍꯣꯏ, ꯅꯍꯥꯛ ꯂꯥꯟ ꯉꯝꯃꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯉꯝꯃꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯁꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯕꯒꯤ ꯃꯩꯔꯤ ꯃꯩꯁꯥ ꯑꯗꯨꯅꯤ꯫ ꯀꯂꯤꯡꯒꯤ ꯂꯥꯟꯗ ꯃꯤ 1.5 ꯁꯤꯈꯤ ꯑꯃꯁꯨꯡ 100,000 ꯔꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯁꯣꯀꯥ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯈꯤ꯫ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯂꯤꯡꯒꯤ ꯂꯥꯟꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯀꯥꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯅꯤ ꯂꯥꯟꯗꯒꯤ ꯐꯪꯂꯛꯄ ꯄꯣꯠꯆꯩꯁꯤꯡ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯀꯂꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯋꯀꯤꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯅ ꯄꯜꯂꯝꯃꯤ꯫ ꯑꯁꯣꯀꯥ ꯁꯒꯣꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯔꯋꯀꯤꯗ ꯄꯤꯔꯝꯕ ꯁꯒꯣꯜꯗꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯀꯔꯋꯀꯤꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯋꯀꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯁꯣꯀꯥ ꯂꯥꯟꯗꯨꯗꯒꯤ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯦ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯍꯜꯂꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯔꯋꯀꯤꯕꯨ ꯊꯤꯔꯛꯄꯗ ꯃꯃꯩꯊꯪꯗ ꯂꯥꯟꯗꯒꯤ ꯁꯣꯛꯂꯕ ꯀꯔꯋꯀꯤꯕꯨ ꯊꯦꯡꯅꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯀꯔꯋꯀꯤꯅ ꯍꯥꯏꯈꯤ, ꯅꯍꯥꯛ ꯄꯥꯋꯟ ꯅꯠꯇꯦ, ꯅꯍꯥꯛꯇꯤ ꯑꯁꯣꯀꯥꯅꯤ꯫ ꯀꯔꯋꯀꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ꯫ ꯅꯍꯥꯛ ꯑꯩꯒ ꯈꯟꯅꯔꯒ ꯃꯗꯨꯗ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯀꯂꯤꯡꯒ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯣꯀꯥ ꯀꯔꯋꯀꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤ ꯑꯃꯁꯨꯡ ꯃꯈꯨ ꯀꯨꯟꯗꯨꯅ ꯀꯔꯋꯀꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ꯫ ꯀꯔꯋꯀꯤꯅ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯜꯂꯛꯈꯤꯗꯕ? ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯤꯈꯤ ꯑꯃꯁꯨꯡ ꯅꯍꯥꯛꯇꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯁꯣꯀꯥꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯍꯥꯛ ꯅꯪ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫
Adubu Bhimna nakhoi ani leikidre haina aingonda tamki. Adubu ngasisu nabanibu kawba leite aduga nabanibu ningsingdaba numitsu yaude. Sumna makhoi ani wari sanaringaida Aryan su mafam aduda lakhi. Aryan na Asokabu ubada hairami Pawan nahag halaglabo. Asoka na akhoigi lam makhai loina akhoidagi munkhre haiduna yamna nungaitana tamki. Asoka Aryan bu ubada yamna haraurami amasung hairami hoi aihak hujik halagle aduga kananasu nakhoigi lambu nakhoidagi munba ngamoi hairami. Aryan na Asoka bu konge tawa matamda mahak uptuna leimaida taki. Mahakki mananganda ten ahum palami. Asoka thamoi songna Aryan bu mathanungda konduna kapki. Aryan hairami yengu Pawan aidi kapte. Nahangna haidaine thogliba tha thawai mijaksing asi aigini masidi kanamatana aingondagi lawba ngamloi haina. Adubu ngasidi aigi mit asi mamsillagle aduga thogliba numit asisu aingondagi lapthokre. Asoka na numit tha thawai mijaksing asisu aingondagi munkrabra haiduna hangjaki. Asoka Aryan gi thamoi soklaba puba ngamdraba wahaising asi tabada mapi ira senduna kapsaki. Mahangna mikup aduda khanjaki mahangna lan asi tawramdrabadi thawdoksing asi thoklamloidabani haiduna. Adubu hojikti pumnamak amang ataloina oire. Aryan na makhatana Pawanda magi wari adu hangki amasung hairami Pawan. Rajkumar aduna Rajkumari adu lawba lakhibra haiduna. Asoka mapi ira cheladuna khumlami hoi Rajkumar adu mahaki lanmi khupu mayama puraduna Rajkumari adu lawba laklami amasung makhoi ani konungda handuna nungayaifana pankhi. Aryan wahang makha tarakhidre mahak mamit uisinki amasung mahaki eroiba mikup oikhi. Asoka gi punsida khwaidagi ningamdaba mikup haibadu oikhi. Mahakna madaugi thang adu langthoki amasung santi ahingsa gi lambida khongdanaba wasakhi. Masigi matungdagi mahak lan amata soknakhidre. Mahak Buddhism religion changki amasung mayamgi punsi amasung thamoinungda santi nungsiba amasung ahingsa gi lambi bu jingsinbiki amasung sandokhi. Chanda Soka haina khangnarambadagi mahakki maming asi Dharma Soka haina onthokhi. Mahakna leibak kaya sinba thungna chatuna Buddhism religion bu sandokhi. Asokana laikhidraba matungda mahakki Maurya Empire asi machanupa Mahendra amasung machanupi Sumitrana palami. Empire asina chahi 50 mu pak chaurba Bharat Mahadesh asida rule tawrami. Movie asisu matang asida loisinki. Nungsiraba aigi viewer mayamna aigi channel asibu support tawbiduna like comment share amadi subscribe tawbiramu. Matang asida loisinjarage. Thank you.